Hai Ma'am, Nasi hai hai. hai. Ngꯁꯤꯗꯤ ꯆꯒꯦꯝꯄꯣꯝꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯆꯒꯦꯝꯄꯣꯝꯕ ꯁꯤ ꯂꯩꯔꯦ. ꯁꯤꯅ ꯁꯤꯡꯖꯨ, ꯁꯤꯅ ꯊꯕꯤ, ꯁꯤꯅ ꯄꯥꯐꯣꯔ. ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ. ꯏꯁꯤꯡ ꯍꯥꯟꯅ ꯏꯁꯤꯡ ꯌꯥꯝ ꯊꯛꯅ. ꯈꯪꯗꯦ ꯆꯥꯔꯝꯅꯤ. ꯆꯥꯔꯣꯅꯦ. ꯆꯥꯔꯕ? Hai tinggal. Singjunya hao. Sao vậy? Sao vậy quý vị? Cây qua đi xem đầu tiên. Ok. Thầy quá. Thầy bị mang cái phao mà luôn. Away si Julie. Thấy bột ra rồi ạ? Cái mèo rất khai.
ꯌꯥꯎꯔꯦ ꯍꯌꯦꯡ ꯆꯠꯂꯗꯤ ꯁꯤꯔꯅꯤ ꯁꯥꯕꯅ ꯍꯧꯖꯤꯛ ꯀꯦꯟꯗ꯭ꯔꯦ ꯄꯥꯐꯣꯔꯁꯦ ꯑꯁꯥꯕꯃꯛꯇ ꯊꯝꯃꯣꯌꯦ ꯀꯦꯟꯗ꯭ꯔꯦ ꯍꯥꯎꯋꯦ ꯆꯒꯦꯝꯄꯣꯝꯕ ꯍꯥꯎꯇ꯭ꯔꯥ ꯍꯥꯎꯋꯦ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯦ ꯅꯃꯥꯡ ꯄꯥꯐꯣꯔꯁꯦ ꯈꯔ ꯀꯦꯝꯕ ꯋꯥꯠꯂꯦ ꯆꯥꯛ ꯑꯁꯥꯕ ꯃꯇꯨꯡꯁꯤꯜꯂꯤꯕꯗꯣ ꯑꯗꯨꯒꯤ ꯆꯥꯗꯦ ꯆꯥꯗꯦꯕ ꯆꯥꯛ
Mas, masih di saus yang dibuat. Ini tak ada. Saya. Ini tak. Awet juga. Video cantik. Kalian, ini apa? Ya, satu. Jujur mau kita ăn đi học rồi. Mau kita ngồi. Đi sáng ra phần mình. Đi học. bisa mundur. Menang. Jadi itu mungkin ada saya tahu lagi pada waktu. 41 degree Celsius mana ya? Enggak. Orang bangga ini. Mana mungkin Pak? Fishing untuk juga. Pembom ini
ꯍꯥꯎꯋꯦ ꯃꯌꯥꯝ ꯄꯥꯛꯄꯁꯦ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯌꯥꯒ꯭ꯔꯦ ꯀꯨꯏꯅ ꯍꯧꯔꯒ ꯊꯝꯃꯨꯕꯒꯤ ꯅꯣꯡꯉꯥꯜꯇꯁꯨ ꯄꯥꯏꯗꯦ ꯀꯛꯆꯤꯡ ꯆꯥꯛꯁꯪꯉꯝꯗꯒꯤ ꯁꯤꯡꯖꯨꯗꯤ ꯂꯣꯏ ꯁꯥꯔꯦ ꯅꯪ ꯄꯤꯌꯦꯡꯗꯦ ꯑꯩꯗꯤ ꯍꯣꯏ ꯅꯪ ꯄꯤꯌꯦꯡꯗꯦ ꯅꯃꯥ ꯈꯛꯇꯗꯤ ꯃꯥꯜꯂꯦ ꯍꯥꯟꯅ ꯈꯜꯂꯛꯄ ꯑꯣꯀꯦ ꯃꯣ ꯑꯩꯗꯤ ꯃꯥꯟꯗ꯭ꯔꯦ ꯃꯈꯥꯗ ꯌꯦꯡꯗꯕ Okay, I did hear about the Sampai dah kayak 50-50. Ya. Chị nào đây? Không dân được. Ngon được. Thật ạ. Mình là gì? Hay là sao? ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯖꯔꯦ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯕꯥꯏ ꯕꯥꯏ ꯀꯩꯅꯣ